Manipur Sahitya Samiti Thoubal Maanasing Lanthokhre. Manipur Sahitya Samiti Thoubalna chahi ani gi oina piba Sahitya gi Maanasing Lanthokpagi thauram ama ngasi Thoubal College Thoubal Multipurpose Hall da pangthokre. Sahitya gi mana Lanthokpagi thauram aduda thabaktagi potharaba Lieutenant General Ponsam Himalayna athoiba mithung Manipur Sahitya Samiti Thoubal President thabaktagi potharaba IAF ki Wing Commander Akoizam Devendra na thauram mapu aduga Manipur Lengaki Ayush Lotion gi Director Dr. Akoizam Lokendra na akhanaba mithunglen oina saruk yaki. Leimarembini aigi aibi Samurai Latpam Santibala Devi Leishabi macha amagi diary gi aiba Nongmaithem Kiran Kumar Amanba hi gi aiba Kaithelakpam London 71 gi Nganu Thangong gi aiba ES Sundar Einstein gi aiba Thiam Sekendra Tabunung gi Liglu Pirangi aibi Khwairakpam Sunita amasung Punsi gi Atia gi aibi Thabatombi Ngangbamda Samiti amadi tongan-tonganba donor singna katlakpa Sahitya gi Maanasing Lanthokhi. Sahitya gi Maanasing asida shawl citation amadi sel gi mana lupa lising tara yauri. Thauram aduda laikhidraba samiti gi member sing donor sing amadi Sahitya gi lamyanba kaya gi photo da laishu katuna ikai khumnabasu utkhi.